ꯇꯧꯔꯤꯁꯦ ꯁꯤꯖ ꯂꯝꯕꯤ ꯆꯠꯐꯝꯒꯤ ꯂꯝꯐꯦꯜꯗꯒꯤ ꯐꯥꯎꯖꯜꯂ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯄꯨꯔꯥ ꯁꯥꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯃꯌꯥꯝꯁꯨ ꯋꯥꯛꯀꯤꯡ ꯆꯠꯂꯤꯁꯦ ꯕꯦꯔꯤꯌꯔ ꯑꯃꯁꯨ ꯂꯩ ꯊꯣꯡ ꯁꯥꯐꯝꯒꯤꯗꯣ ꯒꯥꯔꯤꯗꯤ ꯅꯍꯥꯟꯅ ꯁꯤ ꯑꯥꯔ ꯄꯤ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛ ꯂꯩꯕ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯁꯣꯝꯗ ꯊꯣꯡ ꯁꯥꯕꯩꯗꯣ ꯁ꯭ꯋꯥꯏꯕꯨꯗꯤ ꯊꯣꯡꯁꯤꯕꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯂꯝꯕꯤꯁꯦ ꯊꯦꯡꯉꯤ ꯁꯤ ꯔꯣꯗꯁꯦ ꯁꯥꯕ ꯂꯣꯏꯔꯦ ꯂꯝꯕꯤ ꯁꯥꯕ ꯂꯣꯏꯔꯦ ꯁ꯭ꯋꯥꯏ ꯌꯧꯔꯦ ꯁꯤ ꯀꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯁꯤꯒ ꯀꯩꯅꯣꯝꯁꯨ ꯂꯩ ꯑꯣꯐꯤꯁ ꯑꯃ ꯁꯤꯖ ꯂꯝꯕꯤ ꯐꯥꯎꯖꯐꯝꯒꯤꯗꯣ ꯊꯣꯡ ꯁꯥꯏꯌꯦꯅ ꯅꯍꯥꯟ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯝꯕꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯅꯤ ꯁꯤ ꯁꯦꯝꯒꯠꯂꯤꯁꯦ ꯁꯤꯕꯨ ꯂꯣꯏꯔꯦ ꯀꯣꯏꯂꯥꯁ ꯊꯥꯕ ꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯅ ꯀꯔꯤ ꯍꯥꯏꯕ trespassing ꯍꯥꯏꯅ unauthorized entry into the sewage ꯍꯥꯏꯔ treatment plant is strictly prohibited PhD ꯒꯤ ꯑꯣꯏ ꯃꯥꯜꯂꯤ ꯍꯥꯏꯁꯦ ꯍꯣꯔꯔ ꯐꯤꯂꯝꯒ ꯅꯝꯃꯗꯤ ꯃꯥꯟꯗꯧꯅꯤ ꯂꯩꯔꯤꯁꯨ ꯃꯌꯥꯝꯁꯦ ꯑꯀꯥꯏ ꯑꯇꯣꯏ ꯉꯥꯛꯇ ꯃꯤꯒ ꯂꯩꯇꯕ ꯃꯥꯟꯗ꯭ꯔꯦ ꯍꯣꯔꯔ ꯐꯤꯂꯝꯒ ꯅꯝꯃꯗꯤ ꯐꯖꯅ ꯄꯣꯁ ꯇꯥꯗꯧ ꯅꯨꯡꯉꯥꯏꯗ ꯁꯤ ꯆꯤꯡꯁꯨ ꯃꯄꯥꯟ ꯑꯣꯏꯔꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯊꯥꯔꯛꯀꯦ ꯑꯩ ꯉꯥꯏꯍꯥꯛ ꯆꯦꯟꯒꯦ ꯒꯨꯗ ꯕꯥꯏ ꯍꯦꯞ ꯑꯦ ꯅꯥꯏꯁ ꯗꯦ